Allah tabaraka wa ta'ala na Quran Karim da achaw-achaw gunani haina takpiriba gunahasing adugi manungdagi huran bahayba asisu achaw gunah amani. Amasung masibu dharma khudingda society khudingda any community amada fay haina bakanasu leite tawhida ba thabak ni hayba nattana. Islam dharma ki chatna patha matung inna huran ba migi damakta kiningai oba wafam kaya haibira matanatana dunia asida akaknaba mal gi changa ma huran bada huran ba adugi makut phawba kaknaba chairak thambiri. Madamasina Allah tabaraka wa ta'ala na Quran Karim da asumna haibiri أعوذ بالله من الشيطان الرجيم بسم الله الرحمن الرحيم السارق والسارقة فاقطعوا أيديهما جزاء بما كسبا نكالا من الله والله عزيز حكيم. Huran banupa huran banupi ani maki makut kaktatlu makoina tawruba adugi chairak oina chairak asi para amani Allah ki maikay dagi Allah di shakti zen khraba thawsilay bani. Hadis Sharif tasu kanagumba mi amagi pot huran bagi matang dai akan ba yamna kiningai ubafam kyalai. Hazrat Abu Hurairah radhiyallahu ta'ala anhu dagi riwayat ni madudi Allah ki Rasul sallallahu alaihi wasallam na habiram mi zina tawba matam aduda mahak mu'min oide yu thakba matam aduda mahak mu'min oide huran ba matam aduda mahak mu'min oide. Pot namduna law mina namduna lawri ngay matam aduda mahak mu'min oide luttaw ba mida yengli ba mi adu yengli ngay matam aduda mahak mu'min oide. Hazrat Abu Hurairah radhiyallahu ta'ala anhu na riwayat tawba atop hadis amada asumna Allah ki Rasul sallallahu alaihi wasallam na habirami Allah ta'ala na huran bagi matakta la'anat tawbiri mahak na yeruma mahuran bagi su makut kaktalalli tawriya mahuran bagi su makut kaktalalli. Hazrat Abu Hurairah radhiyallahu ta'ala anhu na riwayat tawbah hadis amada Huzur sallallahu alaihi wasallam na sahabay kiram dahang lammi na koy khang labra muflis hay basi kanano. Sahabay kiram radhiyallahu ta'ala anhu majma'in na kumlammi ay koy gimityeng dadi muflis hay basi dirham amatalay taba potsay amatalay taba mi aduni hay na khalli. Huzur sallallahu alaihi wasallam na takbiraki ay gi ummat ki muflis ti Qayamat ki numita namaz roza amasung zakat puraga lakba mi adu oygani. Mahak na lakba matamda dunya da layringay da mingonda akam petnganglam gani mingonda maral siram gani mi gimal charam gani mi hatok lam gani mi furam gani aduna magi ne kising adudagi mangonda supi gani. Karigumba mi gi toli basing adu singdoktringay da magi ne kising loy khrabadi makoy gi gunasing adu lawraga mangonda hapsin gani. Adugi matungda mahak jahannam dalang thagani. Hayeng kayamat ki numita nafsi hay na chena kadoriba numit aduda imay pana su neki amta pirak laroy daba ay ginupina su icha na su pirak laroy daba iche ichan yamba inaw na su pirak laroy daba matam aduda dunia da wana taan kriba neki sing adu mingon da pitok kadoriba janata chatpagi mahuta jahannam da chat kadoriba kaya da kiningay ukra wafam no adusu migi mabuk na halubagi mina nungay ro deba wahay ro bagi mi badnam tawrubagi migi lawri yalubagi migi lam khopchilubagi migi paisa puraga singdokludabagi mi hatpagi phuchaibagi huran bagi mapot mullubagi kaisun natraba asigumba dunyagi matam kharagi kanaba asigi damakta ikhoy awafamda taru gadoriba Allah tabaraka taala na masidagi ikhoy pun kon bi boysano nungsidaba isnaw sing awabasu nungaybasu dunia asidadi matam kharagini asheng bagi khoi da wazin gadaba yamna chikshina sena gadabadi loina idraba punsi akhirat adugi matang dani Allah subhanahu wa ta'ala na ikoi pun mapu gyan tan bi boysan mathakta pan kriba Quran amasung hadis ki wafam sing asitaraga gyan lawsing leiba kanagumba mi ama fawna dunia gi kaisu leitraba amasung matam kharagi kana bagi damakta atopa migil mal lana charuba amasung huran batawroy maramasina kanagumbana khanghawdana gunasi tawrobadi athu matamda toba tawna bohona gadabani amasung huraluragana mapuda athuma matamda pot adu pithokina bohona gadabani